HOUJIK THOKLIBA IRANG ASIGI MATANGDA ARAMBAI TENGGOL AMASUNG ruling Amadi opposition da LEIBA MEITEI MLA Minister Amadi MP singa UNNADUNA WASHAK LOUMINNABA adu SHOUGATLADUNA TONGAN-TONGANBA MAPHAM da Meira Paibi Shingna ARAMBAI TENGGOL Amadi essential service NATTANA Atei Lannai Gari Shing Chatpada Athingba Thamkhi Kwagaithal Bazari akoibada leiba ima ibel Amadi leisabi sing Kwagaithal Bazar da thoraklaga lambi gi nak yata leptuna lambi da lakpa gari sing thatlaga Arambai Tenggol singi chathok chasinda hena khudong chanaba simkhi lambi thingba aduda saruk yakhibi Meira Paibi amana hai ngasi lamdam asigi icha singna siba kidana amadi hanba leitaba thaunaga loinana mama leiba ki damak chonthorakliba asida icha singbu karaida kari soikhigadagia haina mama oibi sina ngak senbade makoigi hanba leitaba thauna adu puning thaugatli lamdam asibu kannabagi damak chongthorakliba naha singna lamdam asigi mapi mapa oibe singa tang taba wari ama sanagani haina laurakliba firep asida mama oibi singna mapung fana sogatli icha singna laurakpa firep adugi matung ina mama oibi singsu khong thangani haina bhangna makata khi kama siba ki dana thongna hanba leitana ngasigi na haron tungi jati gi yumbure ne dana songthoi base mama oibi akhoina mang tung magi mari de lepaga kadai de kari de soiga de e haibana ngakpagi matam do akoi hendu e haina akoi logjai aduna ngasigi thongna lingjen je hanba yade haiduna icha mayam da sananingba wari do sanaruro madugi makha taba puramak to ima mayam da thengaina doini haduna siba ki dana kwa ka chen traffic police sida magi masing tingam dana thoklaga thongna hanba yade haiduna songthorai chini